खुरुमजरी ISTV की पाव यंबीर पुनमपु ताराम उक्सरी हौजी हनबदा मरु पाव सकंगदब सिंगना ड्राइवर अमा नौमेन काफ्तना हालमले पोट पुबा तथा गाड़ी अनि मै थारमले मियादसगी मतांगदा मणिपुर बन कौखरे सिंगदा दाम के अकोइबदा लम खोपसिलिब सिंग तक्तोलगनि हाइना चीफ मिनिस्टर फोंदोखरे अमसुंग मोहम्मद सना मिहात की मायोक्ता सतरकी बजेन स्ट्राइक निमित मंगानी कोमथोखरे हौजी मपुंग पाव सकंगदब खुलाई पाइब सिंगना ड्राइवर अमा नौमेन काफ्तना हालमले पोट थना यावबा तथा गाड़ी अनि मै थादन अमंगा तथोनखरे ngasi ahing nongyai hayeng tang taramapan gi ahing nongyai fawa sakavan kaukhre thodo asi Tamenglong district ki manung sanba national highway kuntra tareki Imphal dagi topul yawgadaba kilometer manga walingai dalaiba charoi pandong wada ngarang numidang pung 9 makhairam taba matamda thokibani nongmaina kaftuna halamnaba driver adudi sorokhaibam babu saini phumanga apokpa SK Sosing samuro awanglai dagi ne mai thadokuna amanga tathon khraba gari ani adudi seng amasung cement puduna lakpani tata gari ani dugi registration number di MN04A 3991 aduga seng purapani atoba gari aduna MN04A 7718 masina cement pudun lakpani hairi gari singasi jiri dagi port puraga Imphal tamna lakpada thodok asi thokibani cement purakpa tada gari gi driver amasung handyman adu hauji phawba mafam khangdri hairi thodok thokpamda Kaithel Manbi police outpost ki miusing laktuna yengsin khre thodok thokpamda highway truck owners welfare organization amasung transport and drivers forum gi miusing na hak thengna satuni yengsin khre highway truck owners welfare organization gi El Ratanna thodo osigi matangda pendabu afam kaya fongdok pagaluna sarkana tuba matamda akan mathabak lakot kadabani gari thauduna Manipur miyam gi seba tawriba drivers sing maral karino atuba matamda driver harpa masung gari mai thaba miusing phaduna dandi pigadabani haiki mari le number like the government gi site gi kari to bo ya ge to yang kupno yeng chalaga athu matam da paikhalin sigi matang ki dai yam kana na condemn to ni bidi mafam ni kai no da ji ji kai gumba sigi phibon je sum to makha chatak tra ga di government site gi kai gumba respond kai mu phang ta ga di koi gari le pani khang ti kari no khang ti ama soi dam gi to bo ma mathau la kani hai ba che to chu to guni hai ba che ai ma ya no mafam da lai ba driver sing mafam da chu masi me se soi na media gi ko tung cha ba mo lo ra ga masim de soi dam gi kai to gi ya ge to ma yang tan na ma tung dai soi dam gi tong no bona cha gi to gari ani sai ba che ngara nung dam phung ni pan ma kai mo kai tara gi manu da thok ba thok tu na adu ma or ga chu police ama chu ko gi fire brigade ki hai tari state ki hai ba hai tar ko मोइन हुजी फावबो हुजी करिमता एक्शन लोकतना गाड़ी सोरो मया गाड़ी को चतप यादना हुजी लाइबो कंडीशन से सी याम थिना नुंगाइते पेनदे सिमति अथु मतम याम थुना गाड़ी से साइड तोसलगा अतोबा गाड़ी से चतोक चचिन तबो यानबम ते चेंबिबा मा गवर्नमेंट साइड की पामे अमरोमदा थोखरेबा थौदो असगी मतंगदा लाइखिद्रबा बाबुगा सलमिनबा माकी गाड़ी की हैंडीमैन ओइबा मसेनुपा लालहाक तांगना फोंदोरपदा बाबुगी लोइनबिना पाउमिसिंगदा खांगनखिबदा Ziri dagi Imphal tamna lakpa gari singi manungda gari ama yadaduna saroi pandong ba hairiba mafam asida gari adu semlaga matungda khara thauba haurakpada lanmi ki phizol setpa nomai asoba pai ba mi khara Maruti car amadi van amada mafam adwai da laklaga lami da lakpa mi singdagi selama sung potsai munbagi thabak satharam ki mahoi gi gari adu su khamlak laba matungda selamadi mobile lauki khulai pai ba singaduna mafam adu dagi khara sathokraba matungda nomai kablakpada driver babu ye thangma phaigan amasung oi thangma kamyada nongmi maru amam pan ki mangna driver babu bu komamada singtharaga lot ki haiki mafam aduda CRPF ki jawan sing sangsilaktuna Rims hospital da pukhalakpada e ka hena thokibadagi mak lambida laikidabani haiki adumai na ngang narega khum narega moi mi taramuk ne ye khulai pai ba singje moi gi army gi uniform ju loi set le ye aduga mi tara manung du da mi ani ahum de lei haure atei sing du na asomba marak du da dum changkhere ye jangala somba du da changrega som thei changrega ai koi gi ani muk lei hauri ba du na chen lega moi ya somba rom chen lega kai no gi gari se moi gi sorry kai no gi nung mai se hai rega kaprak bane ye ibai da pa le ai gi inak da ai na lep iba ma pham du dagi kitang kaino kari haini kom ama le ye adu dagi ai di chong da bagi ai di simaina hing hawi ne ye
Thaudu asigi matangda All Manipur Road Transport Drivers Motor Workers Union Joint Secretary Anilna thawong asi yaningdi haiki amaromda mian asibu yaninda bafongdok to ngasi ayuktagi mayai lambida ban sathakre samuro bazada miyam lambi thimbagalonena mian asigi matangda GSC masu semkhre babu mihan asi yaningdi haina samuro nupi saukat thawrang lupki mi amana pen nabu wafam kaya fongdorakli lan ziri lambida jing logo chatiba gari driver ama mapang khangdana isa khangdana habi lambaje numaite masugum thongok si matung amu hana sa thoram be karo aduga magi siba misi sida mari leinaba kana gumba sangsar amana oire sintok piro sintok tabadi makhan makha kya gi khongjang changjang gani loinana matam chupoki goina so khoina yana ba pokti bodi mayai labi ban dingani National Highway number Kuntra Taret Saroi Pandomba Maya the Kulai Pibasina driver Amanomina Kaftana Halam Amasung Gari and Mai Tado Lama Tawang Adu Manipur Sarkar Masung Deputy Minister Maikadegi Yamna Kanna Kandem Tawe Miad Asida January Basing Faduna Charak Pinanaba Sarkana Paksana Combing Operations Sataragani Haina Home Ministers Wediba Deputy Minister Gaikangam Nangasi Mark Secretary Tapang Topa Paumisung Nama the Fong Dokre Magna Makatan Haikibada Tadok Adu Karamaluna Sataramano Haiba Kamangandri, Tado Duki Sapsaba, Tizinanaba, DGP Madi, Mainaba, DIG Sing the Palmising Mamanga, telephone Taudan Kanganki, Tado Aduda, Mankraba, driver Masung Handyman Adu, Tibaki Tabak Yamnakana, Satari, Highway Sida, Asuguma Taudo, Toktanaba, Highway Sigan Nak at the Lady Musing Amadi, Mainaba Musing the Mating Palm Yuhaina, Apil Tauki. Look at the Amazon, look at Kari, I would say. Hazarding here, Sigum Tokanaba, Masing Line, Pazasina, Punamusu, and now we should have good position of individual position. Sigum anti-social, anti-national, Dinumba, Libaki, Yaknabagi, what's a Manganba, Mihai Muntokusin, Kapuna, Pazasina, Punamanga, Line, and Punamangasu. Anamanga, Tokanamashi. Punamak team in the sea had an Seragasida Miharasigi Mayokta Sem Kiba GSina Nasing Nungaidagi Pungni Finipangi Manipumada General Lautokre Convener Moiramayum Sagan Bin Topa Cherolda Truck Driver Babu Nataukiba Gari Adu Scott Tauraka Sarpagari Oivana Singlatli Baport Adusu FCI Guinea Maramaduna Sakiba Truck Singamasung Driver Babugi Misia Sigimatanda Sarkana Mapungiba Dait Logadabani Miat Passing Atamatam the Fagadabani Miat Passingna Driver Babu Harpagimatic Saba Maram Pigadabani Laikidraba Imung Manugi Awaba the Sarkana Tamoi Singna Saru Yahan Bagaluna Tangai for the Batopam Topasing Sarkana Togadabani Zesina Taliba Dabi Sing Pangdri Paba Asibaksang Lauroi Hairi All Manipur Road Transporters, Drivers and Motor Workers Uninasu Mianasiki Mayukta Ngaseng Nongyadegi Hayeng Ahing Nongyai Faba Pung Kunmarigi Ban Kaukre Kongzang Asida Anayek Mahimasing Dharmagyoba Tabak Toram Singdi Komtokani Hairi Driver Harpada Senabasing Atabatam the Putoktuna Laikidrabak Imanunda Sarkana Miyeng Sangadabani Hairi Amaromda Driver Babugi Laikidrab Imanunda Transport and Driver Council Gimaikadagi Lupalis Yankai Mating Piragani Miad Asi Kandem Tawihaina Council Gi President Ranjina Kangalakli Nakalamaromda Laikidraba Babugi Imanungda National Highway 53 Truck Owners Association Lupalis Kunmangagi Mating Piragani Hairi Driver Babubu Miatin Halamba Tawongbu Manipur State Texas Service Workers Association so Kanayanda Pongdokre Transporters Singna Sanchilapa Kongjang Association Saru Yagani Hairi Driver Babu Hatkiba Tawongbo Maoist Party Communist Party na Haksina Lobagalona Sinmi Amabu Nami Haiduna Hekta Hatpa Miat Asi Pangdabaki Tawongi Hairi Lub Asigi Secretary Publicity and Propaganda Nonglil Maitaina Tora Pasirul Amada Miat Asigi Mayokta Lub Asina Lepli Miamna Sangsilapa Yahuda Lub Asina Saru Yabagulena Moto Wakas Unina Kauriba Ban Asisu Mapumpana Sawatkani Hairi Laikidribak Imanuna Nangoriba Awabadasu Lub Asina Saru Yari Hairi Chief Minister Okram Ibubinir Singba Tim Amana Oinam Somunda Laiba Infal Beres Amasung Kangsupta Laiba Singda Dam Gipibam Ngasi Yang Sinkre Kongsat Aduda IFCD Minister Ngamthang Hauke PhD Minister Ihemo Sandra Forest Minister PS Devendro Agriculture Minister M Dinasi MLA Olukoi Amadi
ICD PhD gi official sing senapati gi DC amasung SP su saruyaki kongsat aduga loinana khuga dam gi IB da lamdam adung gi miyamna chief minister amadi atai minister MLA singbu arau tayam opagi tharuma masu pangthoki tharong amari lenana ngamtang haukipna matam gi matungina dam asing phibamda ahoma kaya laklagani singda dam gi sing mosilak pasi thingnanaba mipum khudimana hona minasi dam asigi akoibada uyan mamadi mai thabagi thabak loinana dam asida nga phaba madi usik harpan singba tawbidanaba appeal tawki adu hurti na hainin badi police se mai era nintom su samtam bi haini senapati DC senapati SP ki nukhada deibadina dam se era se police se senapati DC ki police thandare de administration da protocol bi bahai DC ABC kampukina or the implement police officer Chief Minister Okram Ibobina Fongdokibada Imphal Beres Mapungfana Semjinduna Sijinaba Yare Saliba Nongju Tha Sigi Matungda Kendra Ahumda Ising Marang Kaina Pibangam Lagani Sai Kungi Mamang Dagi Laba Singda Damamadi Imphal Beres Asi Seltungi Pibam Patabana Ningtina Semjinba Ngamdan Lerekiba Ado Sarkan Akan Maming Sangbadagi Pibam Pagalakli Singda Dam Yakobada Leriba Miu Singmatic Saba Compensation Pikrabani Damasina Konma Mafam Sinda Leriba Yum Dukanamadi Searching Megitang Amadagi Taktopa Horagani Damasibo Ngak Sena Bamasida Police Station Namasu Hanglagani Me Tha Habugi Manungda Damasi Akoibada Usara Pambi Lak Anirom Thana Bohonagani Haiki Makoi Deli Lamda Manipur Land Reform Land Review Act di Makada require Tawtibadana immediately nasi si senapati ki DC su SP su yaure action lokhat taga kamu singsi Imphal West ki su DC SP yaure aindi makhada tawgadori ni adulagi land report law in a paiba revenue commissioner yaure land acquisition act ki makhada Delhi ki lamda acquire tawgadori su immediately moisi eviction tawrana praja sinasu masi sarkar da masjid de koi compromise tawma moi isa na khangna unauthorized processing se masi tu no hondok pi horo gomenna masi ta pokre ne ki mamangda hai na ai tawjeningi Yaripo Koro Maning Lecta Task Tarani to the Tokiba, Taudok Amada Lakidraba, Mohammed Sanagi, Missigi Matano Sem Kiba, Zesiga, Sarkargawani Sanabadagi, Matam Katan Satariba, Zenin Stride, Numit Mangani, Komtolagani Hairi, Nasi Zesigi Metsingna, Agriculture Minister M. Dinasi, Parliamentary Secretary K. Megasandra, Amin Saha Amadi, MLA Fazurahim Yauna, Chief Minister Unaraba Matungda, Yanabasi, Purakibani, Miara Sigi Matanga, IGPT, Paswana Lusinduna, Ticket Pagalonena, Numit Kuntranigi Manungda, Report Sarkar Lankalagani, Ngasi Numidang, Babarada, GSC Secretary, SN, Jalalna, Paumisin da Wapamasi, Pongdo Pagalonena, Atuba Matamda, Maralay Bamusing Putokuna, Dandi Piragani Haina, Tazaba Pirapadagi, Hauzik Satariba, Jenin Stride Asi, Ngasi Numidang Pung Tarutagi Hauna, Numit Mangani, Komtolagani, Numit Mangani Sigi Manungda, Sarkana Tabakwena, Pangtorok Trabadi, Miam Galunena, Akan Makongzang, Makatana, Sangsingani Haiki. Madugi Tanjama Piboina, Numit Mangani Giwena Koi, Sangsaliba, Akoi, Education Se, Jenin Strike Che, Kom Tokpa Haidana. Adu Luenana, Hariban Numit Mangani Sigi Manunda, Manipur Sakana Makatana, Missing Se Paraga, Putok Pita Bataragadi, Makatana. Hausik Jangsaliba Kongjang Sidagi Hena Kanmamonda Manipurgi Miam Praza section Punamak Suna Akoi Punim Naraga Tok Dominava Monda Education Si Makatana Sanction Jagani Wangkem Kendragi MLA Soiriba Parliamentary Secretary K. Megasandrana Mississigi Matanga Chief Minister Paminaduna Yanabama Purlabanina Satiriba Kongjangasi Handopinaba Appeal Tauki Laikidraba Imununda Sarkagi Maikadagi Sanaba Tabama Piragani Lunana Laikidraba Gaksangsu Lauragani Haiki Sina Siba Masasu Logre at the same time Masigi Hairiba Laikidraba Hogi Sanagi Imununda Hogi Hayang Sigi investigation tawraga mara leiba misi dandi pibada natana akhoi imung manungda ayeng imung manunggi magi mari mata singda akhoi sanaba suitable post sama pibisu honorable chief minister na yabi
Tengna upalamasong sangsat lambi seminaba sarkar da haijaki bu wafam thawai bidabadagi mayokta koki sip association na April 18 gi ahing nongyai dagi dawi asi phangdri phawa matam kaktaba ban lambi sida kaukhre khongjang asida mai masing haksel electricity water supply amasong dharmaga mailena thabak tharom singdi komthokani hairi handak yari po khorom kangji mumayada laikidaba Mamat sana gi misi dubu yani ba phongdok to ngasi hata amasung khurai hekurma khongna singba tongan tongan ba mafam singda lambi thingduna bangi khongjang sangsin ki miyoi kaya thoroktuna asaro sing thinglingai da police ka mukna ba kaya thoki miyam irang laksin na ba hona bada police na tiagya selna sima kaya kapki khongjang sangsili pasina su police tamna nunga masung nawrina singba kapsilaki ban asina maram oiduna miyoi kaya da apan ma thoki ban sagur pasingna hata da leiba public hospital mamangda NV scooter ma mai thaki minitong haitaba hata masinda maruti ben amasu akai toi thokanki miyam gi ho adu laksin na bhona bada police na tiagya samasung mok bom kapada miyo yom asoka pannangki soglaba singa dudi Sakil Ahmad Saikun Safir Ahmad hata golapati MD Rozit Saikun kairaude hausikna telepati da lebani aduga atop amaduna MD Manglem Saikun apokpa Amir telepati ni hata minitong development organization ke secretary Haji Arafat na pongdor pada Sakilda Infalis police ki kamuna nomena kapada gi sopani haina maral sikhi Sakil gi yatamba khubomda nomena panbadagi public hospital pukatuna laikana ki Infalis police ki kamuna nomi maru aseng mana kap ki haiba maral siduna kap thokraba nomai ki tokning sing permission utki mangna makha tarduna MD sanahat ki badugi matangda Manipur police na puksil sengna hodnam labadi ngasi thokliba pamda bathodok singasi thoklam loidabani haiki yam excessive oiba policy jo koi Infalis ki police ki side tagi ju tohning masi karigum masida si yana natragana khudong thibe hena thogamagadi leinariba akhoi police ki mari amadi leiriba state ki organization singsiga punna yamna chawba hena problem am create tawrapui chance amasu yamna wanga laiki Muhammad Sana gi thawandaba yaba mian asida sarkar gi thawong peningai oidri haina Pangal political forum na thador pa serula man khangalakli serula sin makha tarduna thawdo asigi matangda nakalani gi marakta pamdaba thawdok thoktana ba honaba mathau tai loinana nakalani maktagi oiba aningba pama sing phongdoktuna hena pakthok sakthoknaba honaredabani hairi ICM Sakhanaba Grand Inet Oina Lupa Lak Manga Atubamatan Piragani Haina Education Minister M.O. Kendrona Fongdukre Ngasilam Pela Leba ICM na Sinana Pangtopa Cooperative Management Gi Kunmari Suba Haya Diploma Amasung Thanigi Agri Clinic Amasung Agri Business Tabak Paikatnabagi Training Loisin Magi Tauramda Wafamasi Minister na Fongdokibani Tauramaduda Cooperation Minister A.K. Mirabai ICM Gi Director Dr. K.S. Somendro Register T.S. Panme Amasung Kadagi Additional Chief Engineer K. Manoranjan Su Saruyaki Training Coordinator Joy Chandrana ICM na sinna pangtok liba tongan ba training program gi matangda wangang bakalunina course asigi matangda report thamki Dr. Somendrona atai wangang kibasingna phongdokibada ICM asi University de affiliate taure UGC de gi loba yaba khudong sabasing launana bhona bada Education Minister gi phoning singsin ki loinana ICM da pangthok liba tongan ba course singa sida saru yari ba farmers singna farm mechanized ki oiba anobas ki mama lakadore masigi khudong saba lahoba sumgani haiki Minister Okendrona Manipurda ICM ki thaudang sawi miyoi listening ni pom doi gi matakta training piba haibasi asoba credit ni yum thangna lady state singi marakta nungsi sana ba purana bhona batasu ICM na maruiba thaudang yaba ngamgani haiki sei koina integration ni wapum khanari ba thangai ba nagaland de ko mungari ba toiba mayam se ko gi Satu merendu laga selai mina dalam nungsi channel itu hukumatan tak susah dana interstate relation tu perkara apa mayam tu yang tinggal dalam lerame dan hari ba lagi ban infrastructure pun masih uraga UGC na one border hangani ithah jabale Minister Mirabai na cooperative movement sakhana bhona bada diploma course asi yamna maru oi trainers singa sina yangin saruni cooperation sakhana bhona bada tongan ba bylaw sing cabinet puthokna MN tauna bhona gani haiba wafam kayasu fongdoki Masida leriba mayam jingje matam amagi ariba policy program mayam jingsina aikoida hena sonda hanabi masak ma oini ba oiniba mayam jingji masigi men group je thido be haraga aikoi masi mapam kalan ma change kalan da bona bada aikoi government di machinery oiba singi chawra ba daita lai
राजस्थान की जोईपुर की पुरक्तुना सोशल वेलफेयर सलाइबा तागिला लेबा ऑब्जर्वेशन सेंटर थमनिबा अंगांग कुलुमदोय ngasi मरिनबा साल वेलफेयर कमिटी सिनखरे ऑब्जर्वेशन सेंटर असिदा पांगथोकिबा सम थौरम अमदा सोशल वेलफेयर मिनिस्टर ए.के. मीराबाई एजुकेशन एस के प्रिंसिपल सेक्रेटरी सुरेश बाबू सोशल वेलफेयर के कमिश्नर लेखोगिन हाउकी अमसुंग अंगांग सिंग अदुगी गार्जियन सिंगसु शरु याखी मिनिस्टर ए.के. मीराबाई ना हाइकिबदा अंगांग सिंग असिगी तुंगी याइफनबगी दमक सरकार असिना तौगदब थौदांग अदु मपुंग फाना तौरी अंगांग सिंग असि मागी डिस्ट्रिक्ट सिंगी साल वेलफेयर कमिटी दा सिनरबा मतुंगदा डिस्ट्रिक्ट अदुदा सरकार सलाइबा रेसिडेंशियल स्कूल सिंग दा थमदुना लाइक लाइसु मतिक साना तमनगनी उखरुल डिस्ट्रिक्ट की अंगांग तरामापल उखरुल की सिंगाई अमसुंग संसद लेबा रेसिडेंशियल स्कूल अमदी तमेलोंग की ओइना रेंगपांग दा लेबा रेसिडेंशियल स्कूल थमगनी अंगांग सिंग असि के मनुंगदा क्लास 10 अमसुंग 12 तमगदब अंगांग अनि अमसुंग आदिम जाति आश्रम दा लेदुना मई मसिंग तमननबा सिलगनी हाइकी अखोई मियाम पुना खंगमिनबा मचने मसिगिदमक्ता अथुवा मतमदा उखुल डिस्ट्रिक्ट तमेंगलों डिस्ट्रिक्ट चांदेंदा आई सेनापतिदा लेबा डिस्ट्रिक्ट मापन नसिगी मनु अखोई ले मरोइना इफेक्ट ओइबसे हिली एरिया सिंगी चाइनाउ सिंजना याम ओइबनिना मसि अथुवा मतमदा अखोई एक्शन लौरगा मदो अखोई अवेयरनेस प्रोग्राम तौना पुनम मासोइना खंगमिनरगा लेबा पुग्रबा मतुं तेसा सिंसिदा लेरमिबा पिबम कया सिंजे हथिंगना लमदम माई डिस्ट्रिक्ट लेबा अखोई खुनगी अखोई करी हाबा तारे निंथौ लेबा मा डिसी लेबा अखोई मयाम कुसननरगा खंगमिननबगी अवेयरनेस प्रोग्राम पांथोकनबगी दमकता अखोई सेमसाबा होरे हौखिबा फेब्रुवारी अहुमदा पिकली नुपी मसा अमबु तामथिना फु सैदना ओटनाइखेबगी मतंगदा ngarang ओखरोगी विनो बाजारदा लेबा एक्शन फॉर वुमेन्स इन डेवलपमेंट के ऑफिसता मिफम मा पांगथोखरे मिफम मदुदा थदो अदुदा सेमखिबा जीएससी की माइकाइदगी कन्वेनर थोसो अमदी अतै मेंबर सिंग जेंति कैसिंग यूएनएम वुमेन्स कमिटी की इम्फाल ईस्ट की को कन्वेनर सोबिता इम्फाल वेस्ट की को कन्वेनर के जीवनमला अमदी सितारा बेगम गलुनेना अतै मेंबर सिंग सर याखी हौखिबा फेब्रुवारी थादा कासाई विलेज तगी हाउसिंगना 7 फाइनेंस कॉलोनी दा लैबा जिम होराम अमसुंग इदा होरामना मखोगी मयुमदा थबक सुननबा लैबा सही तरीखत ngairibi nupi masa amabo mobile amasung sana hurali haiduna phu seiba ke thodok thokpadagi angang aduna nanthokna senthorappadagi miyam gi hosi lakibani mifam aduda UNNM women's committee ki maikaidagi angang aduda pangba yaba mateng pangani haiki JC ki convener thosona angang adugi asopagi phibam phagalle mangonda hauzik aki akhangi wakhaldi koktri nupi masa adugi tungda lakadaba mai masing tambagi mathangda miyam gi pungning singsilaki senare ba mi anegi manungda इदा होरामबु बेल थादोक्तुना लेखिबा असिना असुम फंगनबा होनबदा अवाबा ओइरगनी मा पोतबा मतमदा फाबियु मरा लेबा सिंगबु तुना दंदी पिननबा सिविल सोसाइटी ऑर्गेनाइजेशन सिंगसु मतिंग पांबियु हाइकी ह्यूमन राइट्स एंड वेरी बेस ऑर्गेनाइजेशन दा कोइसु सिदा रिलाय तौददी नोइगी मतेंग यावददी अखोइगी जस्टिस सि फंगबदा वारे हैबिसि दुम थमजानी बनी अदुना कोइ मयाम सि खुद समनारे हैगा सि अंगांग सिगी defender's chance magi justice se apoi pangbi phangnaba apoi se honomena si habisu mayam da telapna kokiba issue gi wari ga wenna du dem adura tension jage मिफम अदु लोरबा मतुंगदा अंगांग अदु लेरिबा तुसार खुल सतुना हक्तेनर यंगसनखी अंगांग अदुगी मखुराना फोंगदोरपदा मंगोंदा यासनरसी हाइना फोंगदोरकले अदुबा महक याखिदे मरालेबा मियु सिंग फादना सेराक पिबा पामी हाइखी यूएनएम गी माइकेदगी अंगांग असिगी मखाताना लायंगबदा मतेंग ओइननबा आहानबगी ओइना लुपा लिसिंग मंगा खुसिनखी खुलगी खुलाकपा एस सेमिना मरालेबा सिंग फारगा दंदी पिनबा होनबदा खुलगी माइकेदगिसु अंगमा मतेंग पांगनी हाइखी खंगाइदबा थबक अमनि हाइना खंगाइरदा हाइना नोइना तौबिरि सिगी दमकदा अखोइ मियामसु नोइना मतुंगदा करिगुम थबक करि तरारा पांथोकदबुदा अखोइ खुन मियामसु अखोइ कि नम्बा मखैदो सपोर्ट पिनि हाइबसि नोइबु सेंना तनि ख्वारामन बाजार इंसान नापी योनबी नुपी अमा नन मणिपुरी अमगा लेमिनरमी हाइबगी मतंगदा कैसामपाता फ्रेंड्स के ऑफिस दा पावंगफम ngarang pangthokre पावंगफम अदुदा नन मणिपुरी अमदी इंसान नापी योनबी नुपी अदु पावमिसिंग ममंगदा पुथोकी राज्य साह कौबा नन मणिपुरी असि नागामापालदा बारादा लेबनी हाइरी फ्रेंड्स के सेक्रेटरी ऑर्गेनाइजेशन प्रेम कुमार ना राज्य साह असि नुपी कयागा
maina banupani mahak na potpam phaminu pi kharada sel thada bagi thabok sathai haiki bazar da pot yoliba imai bil singi pot thang bagi mingda nan manipuri singa kaina nak narak padagi thodok asi thorakpani matungda amhana thaudana ba saksin ba thautai phongdokhi manipur gi khudong sa mayam khak lawrum matungda mahak na ngasi gi laiba situation ji da akhoi gi laiba kaithel phami imai bil singda makoina pot chai thabagi khudong sa de phangong jungda lupi ga amadi haiba nupa si ga yam naksanar kodagi ngasi gi khudong si tholpani haina ngasi akhoi friends gi mai mit thamjagi Amaromda khwarama ima kaithel da nupa singna popam phamdana pot yonmaki thabak sathaba yaroi haiba warep adu amukayena sesilanaba ngasi temporary market phamlibi ima singi oiba mifam amana waref lawkre kaithel phaminupi amana phongdorpada nan manipuri amaga mailena haibi nupi adu ima kaithel da amon sangma yaroi nupa sina makhatana ima kaithel manungda popam phamnabadi madra tholapa daita masa masana pugadabani hairi khana dagi changchal laga lakpa akhoi gi kaithel popam da nupi marakta nupa phamba yadaba haibasa hojingna amuk hena phamba ya phambi ganu amasung phamju phamal loi maduda lam helakpa ngai akhoi chapchana thenagani ngarang April 13 MSU gi kontram de subami kap thokpan numit palon pangthok lingeda kanagom amatana harau kumai tawbidanaba mangjauna na khangan krabasu harau kumai thabal suma masong isai nomaina singba mafam kada pangthoki bagi pau fangle numit mangane gi manungda MSU gi office laktuna pau faudok lagadabani haina MSU gi president TS Naris na fongdokre wafama singa si MSU gi office ta pangthoki ba pawmi singa unaba amada fongdoki bani pawmi singa unaba aduda MSU gi vice president S Subhash Chandra Aisa di secretary Manjit Sarang Themsu Saruyaki Narisna Makhatana Fongdoropada Numit Asigamari Lenana MSU gi volunteer singna blood donation pangthoknaba Rems amasong Zenimski Mainaba singda Haijaroba singda Remskina exam tauri aduga Zenimskina blood bank ta stock full oina lady haiduna blood donation camp pangthopangam kidabasi laibok tibani sarkar asina blood donation taunaba campaign kaya satharibasi gi one thok leitrabara haibagalonena maileba singna yangsilaning haiki makata na mikap thok numit pangthok pada mateng pangbiraki bami sing civil society organization sound stage transporters amasung media gi kambu busu thagaba phongdoki loinana numit asida harau kumai pangthoki ba khudima mangane gi manungda MSU da sangjaraktrabadi afapatagi daita masa masana pujagadabani haiki MSU da numit mangane gi manungda sangbirakuna punna phamina kanda asigumnaba tungda mu thoktanaba tungda mu suguma pot akhoi suguma thorom singsida amwana thoktanabagidamata phamina ga gyan taminanaba koi mangane manungda lapinaba koi bijari Health Minister Phungjathang Tonsing Loinabi Sungi Tonsing Lekidabagi Sayani Parapagi Thorong Mailena New Lamka gi Hebron Bank Talaiba Sungi Memorial Park ta Yungba Ningsing Yumbi State Minister Okram Ibobin Ngarang Hangdokre Thoromaduda Deputy Minister Gaikhangam Speaker T.S. Lokeshwar Masung Atai Minister MLA Civil Masung Police ki Makuk Thongba Search Kilusing Masung Masung Tongan Saknareba Kayana Milising Mangaromna Saruyaki Health Minister Phungjathang Tonsingna Maki Laikidrabi Loinabi Sungibu America da Puduna Lying Kiba Masung Laikidraba Matungda America dagi ambulance flight Infal Tamna Purna Bahonabada State Minister Okram Ibobiauna Mi Kayana Mateng Pangbira Kibagidamaktasu Tagar Pafongdoki State Minister Okram Ibobina Laikidrabi Sungi Tonsingasi Mipung Kudima Punung Siba Masung Tolaba Taraba Singbo Manaba Miyang the Yingduna Katok Pagalonena Miyang Mateng Panglambi Singtaningai Oibi Nupiamani Haina Fongdoki Thase Tara Mangagi Numidang Waram Pumanga Minitaram Stabamatamda Impal West Police Commando Masung Taratruk Sabha Samurai Praski Apun Makambu Amana Kaibi Hekangmapal Makalekai Natum Sing Maya Dagi Pripak ni Haidina Fare Hariba Laishram Dananjoy Sayang Khanipan Sekta Awang Lekai Dagi MUSC Pripak Amasung Masigilani Sanglup Red Army ga Karigama Hiram Amatada Marilena De Lubasigi Publicity Officer Sanju Oinam Nathorapa Cherul Amada Dananjoy Bo Sizinabani Haiba Lup Asigi Masana Masabo Project Officer ni Haijaba Major Sarama Hariba Miwe Asisu Lup Asiga Karigum Hiram Amatada Marilena De Red Army ki Fam Tolda Major Sarama Kauba Officer Amata Yauba Laitiesu Hairi Long Turel Anbidagi Muhammad Abdul Hakim Kauba Miwe Ama Sakandaba Singna Haukiba December Thada Nomina Captain Hat Kibada Shenabani Haiba Miwe Ani Lilong Police Amasung Nipusaba Samurai Pros Amadi May Fada Laiba Sikh Regiment ki Tim Amana Fare Parabasing adudi Masilong Police Station da Pangtokiba Paumising Unabamada Potokre Makosing adudi Muhammad Wahid Elias
Fares Boboy Say Kunmanga Apopa Mohammed Seraudin Lilong Hauribi Mayalekaidagini Atopa Amaduna Mohammed Salim Khan Say Kuntraumdoi Apopa Abdul Helim Lilong Dam Maningdagini Tasik Tarit Amasung Tarani Toida Tongan Tolba Mafamdagi Fabani Makone Sizinaramba Double Barrel Nomi Amasu Pagapangamle Tado Asiki Matangda Lilongi Osi Hussein Ahmadna Makata Nasina Musing Pana Bahonari Haina Fongdoki. Moi chef je police custody ani lei salimga lara haja police custody lei moi interrogation kana satari topo kana kari motive te hat pano to investigation moi chitari maka chatari unorganized amasung organized sector sing da thabak tawriba worksar samasung master role singbo regular tahana amasung makhoigi yaifa thawrangi matangda taksinabagi damak Manipur sarkar da Indian National Trade Union Congress Manipur branch ki matangda satarakpa mifam ngasisu IMC employee union sinduna IMC gi meeting hall da pangthokre mifam aduda MLA Preso Simre IMC ki chairman Nimai Sharma council ki vice chairman Thamal Jau Phaumai yaun atai council ki me kayasu sharu yaki MLA Preso Simrena organized sector singda leriba employees singna makhoigi phangmam thokpa sing matam sana phangdaba amadi workers master role sing tangkak naina regular tahanaba Manipur sarkana mieng sangbirabadi afaba oigani haiki laikhraba karmachari miyam si kramana regularize we have a shara haina koi madugi matang dasu khanna nairaga koi government koi request on appeal to to masi regularize we hana na bai koi madugi khumjang jangsin na Numid Humni Suna Satagadaba, Hel Melama Sidagi, Kiangai, Ideal High School Haugre, Hel Society in Fal Isna Sinduna, Pangtopa Mela, Hotopakitoramda, MLA Tamazit, Infaliski DC, Arkidinis, Infaliski CMO, Dr. Momota Mukherjee Yauna, Tongan Tonmami Kayana, Saruyaki, Mela Duda, Analengi Kudong Sabasupiki, MLA Tamazitna, Hel Kamalinaba, Officer Singna, Asiguma Mela, Ama Pangtopasi, Apabokong Tangi, Haiki. Sada Hills District po Mapungfaba District ama oina miyam interesta laukthokadabani haina United Tribal Liberation Front Utlana State Government amasung Central Government ta kangalakle Lobasigi Information and Publicity Secretary Moses Gangtena Thorapachirul amada Ziribam District su Sursampur amasung Tamelong District ki sotana leriba khulkhara yahonduna Mapungfaba District ama oinabagi paikhat liba thabak asi yang silangadabani amaromda awangnong poki mairu sing India gi mafam kharada nupi bigi izat khongaung naba amadi harpan singba tawriba si to angadabani wakhal manaba awang nongpoki yawlup khudimakna punna thabak tawminanaba apil tawri amaramda saisigi February ahumda laikot khulmanakta gen khutpu amana hatok pikraba keder anigi imonungi awabadasu saru yari hairi Nonglai Films ki mapan suba production wena puthokpa kainoma tawi haiba Manipur feature film gi yaifa thawni ki thoramngasi hotel classic ta pangthokre film asida afau bala deni amasung lokena singba artist sing maruina sar yaki nauna puthokadori ba film asigi matangda artist sing na wafam kaya phangtokpa galonena director Bimol Fibona film asigi nungi oiba wafam thamki Aizol nungtigi former pause khawaipi awagi editor ke lalharu ai Talungana Lekidabada, All Manipur Working Journalists Union Amzun Awa Fongdokre. Hauzik, Makataba Paulak Tringida, Sanamagi Pau. Nasiki Sanamagi Pauda, Kumala Park Sports Complex Laiba, Shai, SSG, Fensagi Sanari Amabo, Masakang the Bamio Karana, Kidnap Tauruba Tawombo, Yaneva Fong Dr. Nangasi, Sai Sanari Sina, Reli Masakre, Reliadu, Sai, SSG, Kumala Park Hauraga, Lamlong, Dinku Road, Konangani Karak, Tami Ban Koyatong Fowden Laklaga, Not Eo Sidagi, Kumala Park, SSG da Lamtunki, Reliadu da Sports Po, Free Zone Oelo, Sanari Singa upon Mayer Pipigan Waiba, Waikaya, Black House in the Iki. Really, as Marilena, Sai boxing course, Ibom Sana, SSG the Ladiba, Hodam, Rosan Singabo, Mananumidam Waram, Pung Taru Adwaida, Korai Telepatidagi, Sakang the Musing na, Chloroform Gomasinaduna, Wanda Halabamatunda, Benam the Hablaga, Yaripo Koromda, Sanaroi Asina, Gyan Tarakpa, Kitanza Laudana, Nantorokibane, Madame Adugi Mera Pibisina can be hokey. Asigama Todo Asibo, Matunda Mohana, Taubidanaba, Oza Ibom Sana, Apil Taurakli.
Kulak Suba State Level Kickboxing Championship ngasi loisin kre maite langol da pangthokiba championship asi loisin bagi thoramda Parliamentary Secretary K Megasandra MLA Sarana Thorma Pusimuna Saruyaki Punna Unit Tarani Thoki Sanaroi Chamani form the Saruyaki ba competition asida gold medal Fangraba Sanori Singh Adudi Senior KZ Hompuma Thoida Kaisampat ki T Sanju Senior ki KZ Homputarukta Langol gi Aismani Sandra Junior gi KZ Homputarukta Kurai gi CS Ramsan Junior gi Yankani Thoida Y Sana Jawba Junior gi Hompuma Thoida Wangzingi O Kumarji Senior ki KZ Hompuda Kurai gi MD Boboy Junior ki KZ Nipuma Panda Langol gi Peter Masong Junior KZ Nipumanga da Kam Infal Whiskey Y Singhaingan Bane Manipur Veteran Football Association Sindana Mapalakang Zimna Satariba Challenge Cup Veteran Football Tournament ki ngasi sana ki matchta Flamna IMV FA bu Panjal Ahumani Thoikre Anisuba Mesta FC Infalna FBWA bu Panjal Animada Mighty Bapikre Kumalampak Hockey Stadium da Manipur Veteran Hockey Association Sindana Satariba Veteran Hockey Tournament ki matchta Cosmo Wangkaina YCC IC Konta Halupo Panjal Taruk Amada Mighty Bapikre Ahumlak Suba Tongzu Kendra Sports Meet ngasi Tongzu Melalampak ta Haudokre Haudopaki Tauramda TKUCA ki President SA Samu Tongzu Kendra ki MLA TSB Sozit Basikong Zila Parsad ki member and Kisan Yauna Tongan Pradhana Masung Zila Parsad member Kayana Saruyaki Sports Meet asi Lakleba April ki tang kunmatoi pawa satagane MLA Bisozit na asiguma Sports Meet ama pangthop asina apaba Sanor Singh puthok na bahot na bada mating oigani haiki Hausi ngasino magoiba ingasai pau ICL Lampel Party ki pamba pau gi matungina ngasigi khwaide ki sakhi bagi sang degree Celsius kuntaret khwaide inkibana degree Celsius taramari nungsida yawi singmani gi sang ayukta chada mai fumanga nungthilda chada humdra humdoi nongjugi sang millimeter nipan dasmik ahumni Losilapeda Moriba Pawman Pizare Sakang the Basina driver ama nomina craft and Halamle Port Pupa Tatagari ani Maitharamle Miat Sigimatanga Manipuban Kokre Singda Dam Yakwebada Lam Kops Seministan of Dokre Amasung Mohammed Sanami Hatki Mayokta Satarakiba Zenon Strike Numit Mangani Komtokre Nasidamakadi I used to be in a pizza pao Matang Slutjeri being Tabir Bapunamapu Amukana Kurumzeri